बोरोबेक्रा सब डिविजन दा सेंट्रल फोर्सिंग लेना करीगी निमित खुदिंगी बोम कापसिंदुना मैतेगी युम थुगाइबा युम मई थाबा थोखलिबनो हाइना रिलीफ कैम्प दा चंगजफम लौदुना लेरिबा इनमेट सिंगना हंगलकली ngasi nungthil pangmi singa unaba amada Vidyanagar multipurpose sports complex ki indoor hall da changjafam lawduna leiribi lamtai khunau dagi pukrambam tombi sanana phongdorakpada koki militant singna mayum makai mai thakibadagi lanjenarakuna mafam asida leiriba sing asina kayam kuina relief camp asida lehan khigadoribano haina hangladuna isagi yumfamda leijarurage haiki mahangna makhatana hai Borovekra subdivision dagi lanjenarakuna Vidyanagar multipurpose sports complex indoor hall da changjafam lawduna leiramba adu leiriba mi sing asisu yambana maram oiraga Jiribam higher secondary school da miyoi chamarom hongdok hankhiba adubudi sililang libabu thagatpa phongdokle maramdi mi yambana ana ayakaya yaurakpa adu pumnamak khara kokle haiki mafam amada koihong hongduna numit kayani lehan khigani aikoi yum sing tumna mai thadok pikre aduga aikoi buna mafam asida kayam koina leikho haibano aikoi gi yum sing sabiro Borovekra da state force matik chana thambiro aikoi central force pamdre makoi leina khun mari mai thaba matamda yum ama phawba kanma ngamdaba haibasi makoi leibana hena khudong thibo oire haina phongdokhi aikoi mafam asida mi yam maram oiraga koi mi cham romdi secondary da koi sip tawkre yamna thakasai matam da koi medical gi oiba department gi lengbirakuna ana ek yarakpa yai check up tawba pamjai amadi hojik koi awaba kaya taraba baza koi changjafam lawduna Vidyanagar sport complex asida mi chama yankhai romdi masida mafam asida lamtai kunau tungan mafam khradagi so koi punna mi cham yankhai romdi mafam asida lengdana leiri asuk wana leiriba aikoi baza yum kai mai thudok piraba sing asida aikoi mafam asida kayam koina lehingadoribano athuba matamda aikoi gi iramdam mafam asagi yum da hanjinnabagidamakkada lengaki ning chingsinjari mafam aduda aikoi gi yum sabiduna security matik chana pibiduna mahausagi oiba nungaijaba mafam aduda aikoi thingba pamjai athuba matamda Manipur da leiriba COCO sing amadi bai leinaba department singa puning chingsinbiu aikoi gi Borovekra subdivision asi karak pataragadi yamna laina mayai oiriba Jiribam ase karakpagi achauba maram amurakani haibasi ai media gi common missing dari subdivision Borovekra subdivision asida aikoi ngahongdaba taragadi tamna lakuna aikoi mayai oiriba Jiribam ase thupchin khibada kuiba matamna loi maram asina mari leinaba department CO sing amadi pathak thongba sem Manipur gi sem moibiriba biren busu aikoi puning chingsinjari lifeline oriba Jiribam asida karigumba thupchingi bataragadi manungda leiriba Manipur gi akoi di mapani haina laujare Jiribam asidi manungda leiribi sinausing si aduki matik warakani haibase miyam asu khangnabani khangna ngasi phawda security matik chana pibiraktabase praja aikoi yam nungaijade aikoi Jiribam as leitaba matamda manungda leiriba praja kaya se wagani lifeline oriba Jiribam ase aikoi kuki singna terminate tawkhiba taragadi aikoi aduki matik wagani haibase khangna sumase koi aduki matik penjade security matik tana thambiyo mafam asida aikoi matam kuina leiba pamjade isagi yum tahanaba aikoi thorang adu sinbiyo athuba matamda natrabadi maijaubi horutuna Jiribam ase aduki matik sathiba irang horakpa space leitaba mafam amma aibado oirakani haina haijaningi Borovekra subdivision gi manung sana leiba tungan mafam singda hojik mak aikoi awaba kaya taduna lei masi aikoi pomo vision sathaduna hatraba kuki militant sing asi aikoi takthokpa matam yaudribra kaigino akoi hojik hauba security matik chana pibu ngamdribasi bu aikoi punama Jiribam asi bu sikhro haina engakna thadoklabra kaino aikoi aduki matik awaba nangibasi athuba matamda security force pibiduna pomo vision sathaduna hatraba kuki militant sing bu takthokpada aikoi saruk yaminasi mai renabasina miyeng sangbiu haiduna aikoi media gi thongda nisingdari